गेट मया पलन तौदना मनुंग थंबल लंपाक असोम थाजन बिरंगमनी सिंगजरी मसिगे इरुलना लम लमदगे लेंबिरगलिबा नुक्सीजराबा कंगलैसासिंग की मफम द करिगुम तंग निसिंगजरी मदुदे लम लमदगे लेंबिरगलिबा क्लब मरापाबी ऑर्गेनाइजेशन की मियोई रिव्यू अमा नत्रगा अनि ना कोगी गेट असिगी ओइ तंग सरुक लेरिबा एंट्री तो मसुदा इसासागी मियोसिंगी नरसिंगी असिगी एंट्री तो मसुदा तंगी आरगा इसासागी लामिना बरसिंगी मसिंग अमसुंग गाइना सिंग मसिंग असु एंट्री तो मुला मसिंगी Something you want you. What Ya weh. Indonesia khwai pumna mangna line semjariba sigi mathang mathang parengani lengbiduna How important is this demand? Lambiga chakpiriba Indonesia khwai pumna mangna hauzik ikoigi sigumlaga ngasigi tiyambagi miyamgi wakat khoklat asi ikoi chakpa haujarage What
ꯆꯜꯍꯟꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯄꯦꯟꯅꯅꯕꯒꯤꯗꯃꯛ ꯑꯊꯨꯕ ꯃꯇꯝꯗ ꯁꯔꯀꯥꯔꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯇꯧꯅ ꯇꯝꯅ ꯂꯥꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯈꯣꯡꯆꯠ ꯑꯃꯅꯤ ꯏꯟꯗꯤꯌꯥꯗ ꯂꯧꯃꯤꯁꯤꯡꯕꯨ ꯖꯅꯋꯥꯔꯤꯒꯤ 1950ꯗꯒꯤ ꯆꯠꯅꯕ ꯍꯧꯈꯤꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯑꯥꯔꯇꯤꯀꯜ 392 ꯀ꯭ꯂꯣꯖ ꯑꯃꯒꯤ ꯃꯈꯥꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯅ ꯁꯛꯈꯪꯗꯨꯅ ꯂꯥꯛꯂꯤ ꯂꯧꯃꯤꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯍꯥꯏꯗꯨꯅ ꯁꯛꯈꯪꯕꯇ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯗꯗꯅ ꯉꯁꯤ ꯑꯩꯈꯣই ꯂꯩꯍꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣই ꯑꯊꯨꯕ ꯃꯇꯝꯗ ꯁ꯭ꯇꯦꯠ ꯁꯔꯀꯥꯔꯅ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯆꯨꯝꯅ ꯈꯟꯅꯕꯤꯔꯒ ꯑꯩꯈꯣই ꯋꯥꯀꯠ ꯑꯁꯤ ꯇꯥꯕꯤꯔꯒ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯃꯐꯝꯗ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯕꯤꯗꯨꯅ ꯑꯩꯈꯣই ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯆꯟꯗꯨꯅ ꯌꯦꯜꯍꯧꯃꯤ ꯑꯣꯏꯗꯨꯅ ꯌꯦꯜꯍꯧꯃꯤꯅꯤ ꯍꯥꯏꯕꯒꯤ ꯁꯛ ꯈꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯂꯝꯗ ꯑꯇꯣꯞꯄꯁꯤꯡꯅ ꯈꯨꯟꯗꯥꯕ ꯌꯥꯗꯕ ꯑꯇꯣꯞꯄꯁꯤꯡꯅ ꯚꯣꯠ ꯂꯦꯞꯄ ꯌꯥꯗꯕ ꯍꯥꯏꯕ ꯑꯀꯟꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯉꯥꯛꯂꯧ ꯑꯗꯣ ꯑꯩꯈꯣꯏ ꯐꯪꯕ ꯇꯥꯕꯅꯤ ꯃꯗꯨ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯐꯒꯠꯅꯕꯒꯤ ꯂꯣꯏꯅꯅ ꯊꯕꯛ ꯏꯟꯈꯥꯡ ꯆꯪꯕꯒꯤ ꯉꯥꯛꯂꯧ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯅ ꯁꯥꯡꯈ꯭ꯔꯕ ꯆꯍꯤ 64 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯂꯩꯔꯛꯂꯤꯕ ꯀꯌꯥꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯂꯧꯈꯠꯂꯨꯕꯗ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕꯇ ꯂꯤꯁ ꯆꯜꯂꯒ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤ ꯂꯤꯁꯇ ꯆꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯃꯤꯌꯥꯝ ꯄꯨꯟꯅ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯗꯨꯅꯤ ꯉꯁꯤ ꯍꯥꯏꯔꯤꯕ ꯊꯥꯡꯃꯩꯕꯟꯗꯒꯤ ꯐꯥꯔꯛꯇꯨꯅ ꯐꯥꯔꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯁꯅꯥ ꯇꯧꯔꯒ ꯂꯝꯐꯥꯗꯨꯒ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯁꯦ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯆꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯁꯤ ꯂꯥꯛꯆꯕ ꯃꯇꯝꯗ Halo. Muy gari la ba. Ya yaulu no. Sampai ada sampai tabak tahu. Mamang kamu apa tuh di mamang tuh nana? Ani dong male bang. Thank you.
กันเนาะ Masih schedule track demand committee na porque khunja kasi sabha harapne habagi power ko phajara tubama tanda Maitai sing mo chibada maitai sing na yalo maitai sing mo lan kirasilo nasidi maitai sing na masih mut pa yaro tadi maitai sa chanda bagi di kamata san khudakta maitai mo esti sa chanda bagi di kamata san khudakta Yanda masul leriba akhoi maitai haiba ganggup ta khera puru mase wasidi auto ta puru na mata yaro manipur gi lainang masu akhoi ko pamdai ba akhoi ba ngla pinoi da mata ki da yaro ki da bani manipur lainang na recommendation na tu maga thaga da bani haiba gi khora am ga lena na wasidi lagli da niam na asu me yakat konche da se to bani mera madana asu ma konche da sida awana tarba Musari Musada, Awana na Taraba, Nuli Bakudu Mosibo, Tuan Angan Bakradang, Awana di Matang Pano Danta, Kamu Bakradang Suja Langan Vesna, Muslim Mikuduna, Nuli Bakuduna, Karagadang Sundiraga, Awana di Kadita Waso, Matang Pano, Antohan Jatno, Habala Famasa, Suja Langan Vesna Bakadu, Panjari, Wasidi,
ꯑꯩꯈꯣꯏꯅ ꯑꯁꯤꯒꯨꯝꯕ ꯑꯃꯨꯛꯀ ꯑꯩꯈꯣꯏ ꯁꯨꯔꯒꯥꯟ ꯑꯁꯤ ꯂꯥꯛꯆꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯁꯨꯔꯒꯥꯟꯁꯤ ꯃꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯃꯩꯇꯩꯕꯨ ꯍꯥꯏꯔꯒ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯟꯒꯗꯕꯅꯤ ꯈꯨꯝꯕꯤꯌꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯗꯤꯃꯥꯟ ꯄꯤꯒꯗꯕꯅꯤ ꯈꯨꯝꯕꯤꯌു ꯂꯣꯡ ꯂꯤꯞ ꯃꯅꯤꯄꯨꯔ ꯈꯨꯝꯕꯤꯌു ꯂꯂꯣꯟꯕꯒꯤ ꯄꯨꯟꯁꯤ ꯀꯟꯒꯗꯕꯅꯤ ꯈꯨꯝꯕꯤꯌꯨ ꯂꯥꯛꯆꯔꯛꯑꯒꯦ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯀꯔꯤꯅꯣ ꯇꯥꯗ꯭ꯔꯦ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯃꯩꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ Schedule Tribe demand! Schedule Tribe demand! Long live! Long live! Hello, Migi Punchi! Hello, Migi Punchi! Hello, Migi Punchi! Mitaibo Schedule Tribe lista! Mitaibo Schedule Tribe lista! Schedule Tribe demand! Schedule Tribe demand! Long live! Long live! Long live! Hello, Migi Punchi! Hello, Migi Punchi! Hello, Migi Punchi! Long live! Long live! Schedule Tribe demand! Manipur! Manipur! Jafare! Jafare! Sangamane! Sangamane! Manipur! 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 Jafare! 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 Manipur Sarkar na thuba matam dari recommendation. Manipur Sarkar na thuba matam dari recommendation. Manipur Sarkar na thuba matam dari recommendation. Mitai bu ST lista. Mitai bu ST lista. Mitai bu ST lista. Manipur Sarkar na thuba matam dari Manipur Sarkar na recommendation. Manipur Sarkar na recommendation. พี่ไก่ทอคุณมีทุกอู่อ่ะว้าว Lối mang về là tia ya này
ꯍꯥꯏꯔꯗꯤ ꯅꯣꯏꯒꯤ ꯒꯥꯔꯤ ꯇꯧꯔꯒ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯆꯠꯄ ꯀꯩꯅꯣ ꯁꯣꯝꯗ ꯂꯣꯏꯁꯤꯜꯂꯒ ꯃꯥꯅ ꯂꯩꯇ꯭ꯔꯤꯁꯤ ꯀꯥꯏ ꯆꯠꯈꯤꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯃꯌꯥꯝꯒꯤ ꯈꯣꯡꯖꯦꯜꯁꯦ ꯃꯅꯤꯄꯨꯔꯗ ꯌꯥꯎꯅ ꯃꯤꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯆꯜꯍꯜꯂꯨ ꯍꯥꯏꯕꯒꯤ ꯔꯤꯀꯃꯦꯟꯗꯦꯁꯟ ꯊꯥꯎ ꯍꯥꯏꯗꯅ ꯀꯟꯅ ꯇꯥꯎꯗꯅ ꯑꯗꯨꯒꯨꯝꯕ ꯇꯛꯁꯟꯕꯒꯤ ꯈꯣꯡꯖꯪꯅꯤ ꯈꯣꯡꯖꯪꯗ ꯊꯕꯛ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯕ ꯉꯁꯤ ꯂꯥꯛꯄꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯐꯝꯗ ꯑꯩꯈꯣꯏꯒꯤ ꯂꯝꯀꯩꯒꯤ ꯁꯣꯔ ꯈꯔꯇ ꯂꯥꯛꯆꯔꯛꯀꯦ ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯕꯂꯟꯇꯤꯌꯥꯔ ꯁꯦꯡꯅ ꯈꯨꯝꯕꯤꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯤꯇꯩꯕꯨ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ Mitaibu Shedul Tribe Lista! Mitaibu Shedul Tribe Lista! Shedul Tribe demand! Shedul Tribe demand! Shedul Tribe demand! Niyang ipangana! Niyang ipangana! Long live! Long live! Manipur yan na tuwa matanda recommendation! Manipur yan na recommendation! Manipur yan na recommendation! ꯁꯤ ꯃꯌꯥꯏ ꯆꯪꯁꯤꯜꯂꯦ Shedul Tribe Lista! Manipur na tuwa matanda recommendation! Manipur na tuwa matanda recommendation! Manipur na tuwa matanda recommendation! Shedul Tribe demand! Shedul Tribe demand! Shedul Tribe demand! Yan ang umigay punsi! Yan ang umigay punsi! Yan ang umina! Yan ang umina! Manipuri mana! Manipuri mana! Manipuri mana! Shedul Tribe demand! Shedul Tribe demand! Manipuri na tuwa matanda recommendation! Manipuri na tuwa matanda recommendation! Shedul Tribe demand! Shedul Tribe demand! Shedul Tribe demand! Long live! Long live! kay hage Mukhsani Masada gari chali to kay kiri pura amani nama gari ma ngai le education probability closing body pura ani Kalai pidu no. ya makan makan ta cha kro do wa amdani ba chindani ba chingo mayamna ara na awam ki mateng ne khambi na nabi bomba ki chingjari Manipur Eleksi punamak election berat na ba sing jari ising kuya na matam taktura election bigiu